ꯃꯌꯥꯝ ꯉꯁꯤꯗꯤ ꯐꯥꯔꯝꯗ ꯆꯠꯂꯦ ꯀꯨꯏꯔꯦ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯕꯁꯦ ꯃꯇꯝ ꯍꯥꯏꯗꯤ ꯆꯠꯄꯒꯤ ꯃꯇꯝ ꯗꯤꯟꯁꯦ ꯌꯥꯗꯦ ꯍꯥꯏꯅ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯆꯠꯂꯦ ꯑꯗꯣ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯀꯟꯅꯗꯤ ꯁꯥꯗꯦꯕ ꯁꯤꯒꯤ ꯋꯦꯗꯔꯁꯦ ꯑꯗꯨꯝ ꯈꯔꯕꯨꯗꯤ ꯐꯩ ꯅꯨꯡꯁꯥ ꯁꯥꯗꯦ ꯑꯩꯈꯣꯏ ꯃꯁꯅꯥꯁꯦ ꯎꯕ ꯈꯣꯠꯄ ꯇꯧꯔꯛꯇꯣꯏꯅꯤ ꯅꯨꯡꯁꯥꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯁꯥꯕ ꯑꯣꯏꯗ꯭ꯔꯦ ꯃꯊꯪ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ ꯇꯨꯝꯃꯗꯤ ꯐꯕ ꯍꯥꯏꯕ ꯃꯁꯅꯥꯒꯨꯅ ꯇꯧꯊꯣꯛꯑꯣꯅ ꯀꯥꯔꯟ ꯇꯧꯔꯛꯀꯅꯨꯀꯣ ꯀꯤꯖꯔꯦ ꯃꯃꯥ ꯏꯁꯤꯡ ꯐꯤꯒ ꯂꯩꯕ꯭ꯔꯣ ꯔꯦꯗꯤ ꯕꯣꯕꯣꯛꯅ ꯎꯅ ꯍꯥꯏꯕ ꯃꯁꯅꯥ ꯊꯅꯝꯃꯨ ꯍꯥꯏꯅ ꯒꯨꯅꯨ ꯇꯧꯊꯣꯛꯁꯦ ꯇꯨꯝꯃꯣꯁꯦ ꯍꯧꯖꯤꯛꯇꯣ ꯇꯨꯝꯃꯣ ꯍꯥꯏꯕ ꯃꯅꯨꯡ ꯋꯥ ꯉꯥꯡꯉꯣꯁꯦ ꯁꯤꯜꯆꯔ ꯌꯧꯗꯣꯔꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯨꯡꯁꯥ ꯁꯥꯏꯅ ꯅꯤꯡꯗ ꯐꯝꯃꯤ 바둑어 저러봐. 알래. Ông sẽ đâu phone tôi cái này không nè. Zoom jauh Kuwi lagi matung ngasih suka pangjare meyam. Ingon nama pam seding bai se hai kana de ko meyam. Silo, kadan tawra kan kuna ba? Ina pam tum madi pa bana. Ini to ko. Tum bai di matam ne ba. Tum bai di matam ne ba. Sana nuai na tung ra tung ran na cinta lai te o ga ne kot ke ne ga ni nuai na tum ga se la di jum ja ho tum ma di tai te o ba se jam wa ba ni ko to mo angang na ne o ra ga jam na nuai te ba u da gari khuching ji jam jam moi ga na kar matam da jum ja u ba ngam doi ba khang de tau se tum ma chat la di nuai ga ne te yung gari meyam se silchar gi puja manungi puja gi shopping tawna bagi bhi da khang de taw se dai office tha bagi matam ka su oi ba dumain se oiram ne school tha torakpa office tharakpa matam dai puja gi shopping tawna bagi bhi sna kaino jom jaw ngam da hne mira bai sanu leire meyam se ga ko ma sana de nungai na tung gre ai su tum ma de nungai tum ni se cha nungai na tum ni asana tum ni man mai tum bai di matam na ba tum mai ja ta na che beng ngam ma tum ma re gari ko chin je masa ko ya asana nungai na tum ma ba ni na o ba khot pa tau dre ai bo ning bu tau khale gari manam se tum ni ason mai ge sina khra hang akoi na chatoi mai ge sina chille am na sna ngai na tum ja re sai mana thom dai se ngao ki ba kaino aina pochei loisan ba nang aina pochei loisan le ba man gari si ga ani ga hum lam ni ken do ken thong na phama mi ba ka khatana satore aina mu pusala ka ni ma mu ken tho ki ni taw na ne wa to ri sat pa dum jo ngam da ra khang den si traffic chuk jam traffic oi ba ka ki no khang मैम खतंग कोमजारे हजी खतंग कोमे गाड़ी से खतंग कन्ना थौबा ngame मैम
ꯌꯨꯝꯗꯕꯨꯗ ꯅꯨꯃꯤꯠ ꯇꯥꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯇꯣꯛꯑꯒ ꯂꯥꯛꯄꯅꯦꯕ ꯄꯥꯟꯒ ꯉꯥꯒ ꯊꯣꯡꯉꯒ ꯑꯗꯩ ꯈꯔ ꯆꯥꯔꯒ ꯂꯥꯛꯄꯅꯤ ꯌꯨꯝꯗꯕꯨꯗ ꯃꯝꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯇ꯭ꯔꯥꯐꯤꯛꯁꯤꯅ ꯄꯟꯅ ꯆꯠꯄꯗ ꯍꯧꯖꯤꯛ ꯈꯇꯪꯗꯤ ꯀꯣꯝꯃꯦ ꯑꯗꯨꯅ ꯈꯇꯪ ꯀꯟꯅꯗꯤ ꯊꯧꯔꯦ ꯑꯉꯥꯡꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤ ꯑꯩꯁꯨ ꯇꯨꯝꯁꯟꯅꯤꯡꯉꯦ ꯇꯧꯁꯜꯂꯛꯏꯁꯦ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯤ ꯒꯥꯔꯤꯁꯦ ꯁꯨꯝ ꯆꯠꯄꯗ ꯐꯝꯅ ꯎꯏꯔ ꯊꯧꯕ ꯒꯥꯔꯤ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯈꯇꯪꯕꯨꯗꯤ ꯀꯣꯝꯃꯦꯕ ꯂꯝꯕꯤꯁꯦ ꯁꯤꯅꯥꯏ ꯆꯧꯗꯣꯔꯦ ꯁꯤꯅꯥꯏ ꯆꯧꯔꯒ ꯆꯦꯟꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯤꯅꯥꯏ ꯆꯧꯔꯦ ꯅꯨꯡꯁꯤꯕ ꯂꯝꯗꯝ ꯏꯄꯥꯝ ꯍꯥꯏꯗꯤ ꯏꯄꯥꯝ ꯂꯝꯗꯝ ꯆꯧꯔꯦ ꯁꯤꯅꯥꯏ ꯍꯥꯏꯕ ꯂꯝꯗꯣ ꯆꯧꯔꯦ ꯃꯌꯥꯝ ꯃꯄꯥꯝꯃꯩꯒꯤ ꯀꯥꯁꯦ ꯆꯧꯔꯛꯄꯗ ꯋꯥꯈꯜ ꯀꯥꯁꯦ ꯅꯨꯡꯉꯥꯏꯌꯦ ꯗꯨꯀꯥꯟ ꯑꯅꯧꯕꯒ ꯃꯌꯥꯝ ꯁꯥꯒꯠꯂꯅꯤ ꯅꯍꯥꯟꯃꯨꯛ ꯌꯥꯎꯁꯪꯗ ꯃꯥꯔꯆ ꯊꯥꯗ ꯂꯥꯛꯑꯝꯃꯦꯕ ꯂꯥꯏ ꯈꯨꯔꯝꯕ ꯑꯗꯨꯒ ꯑꯩ ꯂꯥꯛꯇ꯭ꯔꯤ ꯍꯟꯗꯛ ꯂꯥꯛꯏꯁꯤꯅꯤ ꯗꯨꯀꯥꯟꯒ ꯃꯌꯥꯝ ꯑꯅꯧꯕ ꯁꯥꯒꯠꯂꯅꯤ ꯁꯤꯅꯥꯏ ꯕꯖꯥꯔꯁꯦ ꯕꯣꯜ ꯐꯤꯜꯅꯤ ꯃꯌꯥꯝ ꯁꯤꯅꯥꯏ ꯕꯣꯜ ꯁꯥꯟꯅꯔꯤ ꯃꯤ ꯃꯌꯥꯝ ꯌꯦꯡꯅꯔꯤ ꯕꯣꯜ ꯐꯤꯜꯇꯅꯤ ꯃꯌꯥꯝ ꯕꯣꯜ ꯁꯥꯟꯅꯔꯤ ꯃꯌꯥꯝ ꯑꯃꯨꯛ ꯃꯩꯇꯩ ꯈꯨꯟ ꯆꯧꯔꯦ ꯊꯣꯡꯗ ꯌꯦꯡꯉꯨꯅꯦ ꯇꯨꯔꯦꯟꯁꯦ ꯏꯁꯤꯡ ꯀꯌꯥꯝ ꯆꯥꯎꯕꯅꯣ ꯏꯁꯤꯡ ꯌꯥꯝ ꯆꯥꯎ ꯂꯩꯔꯝꯃꯤꯅꯦ ꯏꯁꯤꯡ ꯌꯥꯝ ꯂꯩꯔꯝꯃꯤꯗꯣ ꯏꯁꯤꯡ ꯌꯥꯝ ꯀꯜꯂꯝꯃꯦ ꯏꯁꯤꯡ ꯄꯤꯛ ꯊꯜꯂꯦ ꯇꯨꯔꯦꯟꯁꯦ ꯊꯥꯡꯖꯝ ꯂꯩꯀꯥꯏꯒꯤꯅꯤ ꯊꯥꯡꯖꯝ ꯂꯩꯀꯥꯏ ꯖꯨꯔꯥꯈꯨꯟ ꯃꯣꯡꯒꯣꯜꯄꯨꯔ ꯃꯩꯇꯩ ꯈꯨꯟ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯌꯧꯔꯦ ꯁꯤꯒꯩ ꯀꯥꯈꯠꯈꯔꯒ ꯊꯥꯡꯖꯝ ꯂꯩꯀꯥꯏ ꯐꯪꯉꯅꯤ ꯑꯗꯩ ꯖꯨꯔꯥꯈꯨꯟ ꯂꯣꯝꯗ ꯍꯥꯏꯅ ꯆꯠꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯩ ꯖꯨꯔꯥꯈꯨꯟꯗꯩ ꯃꯣꯡꯒꯣꯜꯄꯨꯔ ꯇꯥꯗꯣꯏꯅꯤ ꯚꯩꯔꯕꯤ ꯏꯃꯥꯒꯤ ꯃꯟꯗꯤꯔꯅꯤ ꯗꯨꯔꯒꯥ ꯏꯃꯥꯒꯤ ꯃꯟꯗꯤꯔ ꯁꯤꯒ ꯀꯥꯈꯠꯈ꯭ꯔꯒꯅꯦ ꯑꯋꯥꯡꯂꯣꯝꯗ ꯊꯥꯡꯖꯝ ꯂꯩꯀꯥꯏ ꯆꯠꯍꯧꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯖꯨꯔꯥꯈꯨꯟꯂꯣꯝꯗꯒꯤ ꯍꯥꯏꯔ ꯆꯠꯂꯅꯤ ꯊꯥꯡꯖꯝ ꯂꯩꯀꯥꯏ ꯁꯣꯝꯗꯒꯤ ꯆꯠꯄ ꯌꯥꯏ ꯁꯣꯝꯗ ꯊꯥꯡꯖꯝ ꯂꯩꯀꯥꯏꯅꯤꯁꯦ ꯃꯌꯥꯝ ꯁꯣꯝꯗꯅ ꯖꯨꯔꯥꯈꯨꯟ ꯍꯥꯏꯕ ꯈꯨꯟꯗꯣ ꯑꯗꯨꯒꯩ ꯃꯣꯡꯒꯣꯜꯄꯨꯔ ꯇꯥꯗꯣꯏꯅꯦꯕ ꯃꯣꯡꯒꯣꯜꯄꯨꯔꯅ ꯃꯌꯥꯏꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯩꯇꯩ ꯈꯨꯟ ꯉꯥꯛꯇꯅꯤ ꯀꯣꯏꯁꯟꯅ ꯂꯩꯔꯦ ꯖꯨꯔꯥꯈꯨꯟ ꯕꯖꯥꯔ ꯅꯨꯃꯤꯠ ꯉꯁꯤꯗꯤ ꯖꯨꯔꯥꯈꯨꯟ ꯕꯖꯥꯔ ꯌꯧꯔꯦ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯄꯨꯖꯥꯒꯤꯗꯨ ꯖꯨꯔꯥꯈꯨꯟ ꯄꯨꯖꯥ ꯀꯃꯤꯇꯤꯅꯦ ꯖꯨꯔꯥꯈꯨꯟ ꯃꯣꯡꯒꯣꯜꯄꯨꯔ ꯍꯥꯟꯅ ꯄꯨꯟꯅ ꯄꯨꯖꯥ ꯇꯧꯕꯅꯤ ꯉꯁꯤꯅꯤ ꯉꯔꯥꯡꯁꯤ ꯇꯧꯈꯠꯂꯛꯏꯁꯤꯅꯤ ꯑꯩꯅ ꯍꯦꯟꯒꯠꯇꯣꯏꯔꯅꯦ ꯅꯣꯡ ꯅꯤꯅꯤ ꯂꯩꯒꯗ꯭ꯔꯥ ꯁꯤꯗ 마부디 레기도니 왜 이쪽이도니 하지야 아직은 해 ꯑꯗꯣ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯁꯤꯡ ꯆꯥꯎꯔꯗꯤ 그만 아이 짜오라이다 그심 짜오라 아이 짜고도 말이 누 저우 짜오라 아이 짜고도 말이 몽세 너때 누 저우로 해 그다 되면 우자마야시가 ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯏꯁꯤꯡ ꯆꯥꯎꯅꯔꯤꯅꯦ 짜오나라서 좀 그런 또 짱모래 중앙가 짱모가 짱모 완전 람비 파우더데 모이 난 보고 하라 모이 보이 에이디 하나 제 멈추니니 멈추 느끼기 나다 강나다는데 맘tom나 냥나 마마나 하이지 하이지 내가 이깔라 맘tom니 거기도 먹기 이러더라 kana mungkin nggak ini tombi Jangan dia tu mira cieng gitu na, tu mahal apa? ini mana kita di mana Lepas ada situ mari orang sama ni, kau ni private sekolah. Oh na, ada apa? Kau masuk ni plaster, ada masuk ni kau ni. 시내 가리 잡다 오글래봐 마나 뚱그래 가슴다 하고래 아이나 누가 있다보다 가리 만능시가 누가 있다나 짱기지 짱이지 ꯌꯨꯝ ꯌꯧꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯌꯧꯔꯦ ꯃꯥꯡꯗ ꯎꯔꯤꯕ ꯒꯨꯂꯥꯄꯤ ꯃꯆꯨ ꯄꯤꯡ ꯀꯂꯔ ꯇꯩꯁꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯅꯦꯕ ꯌꯨꯝ ꯌꯧꯔꯦ lebih sih cang terus ini ya Makon hei masih mah hei ana kau dia mana kita teh mau utup sih yang kangsalama memang juga ngam ya makon hei makon jadi mana
ꯑꯉꯥꯡ ꯎꯕꯗ ꯑꯉꯥꯡ ꯄꯨꯁꯟꯅ ꯆꯤꯟꯁꯟꯅꯈ꯭ꯔꯦ ꯄꯣꯠ ꯆꯩꯒ ꯂꯧꯁꯟꯒꯅꯦ ꯈꯪꯗ꯭ꯔꯦ ꯑꯃꯨꯛ ꯃꯌꯥꯝ ꯑꯍꯤꯡ ꯅꯣꯡꯖꯥꯏꯗꯅꯤ ꯇꯧꯔꯤꯁꯦ ꯌꯨꯝ ꯑꯣꯟꯅꯅ ꯐꯃꯨꯡ ꯑꯣꯟꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯀꯞ ꯈꯣꯠꯄꯗꯨꯒꯤ ꯇꯧꯗꯅ ꯉꯁꯥꯏ ꯂꯥꯛꯄꯗ ꯁꯨꯝ ꯁꯥꯟꯅꯩꯅꯦꯕ ꯑꯗꯩ ꯑꯍꯤꯡ ꯇꯨꯝꯃ ꯌꯥꯗꯅ ꯖꯒꯣꯏ ꯁꯥ ꯂꯩꯔꯤꯁꯦ ꯉꯥꯏꯍꯥꯛ udah udah tumra mu hogat tumai jada tana tai song ahingdani mya tumai jade kamai tawdono khande ma tumdrena khoisi tumdre jagoi sana bu lei khra ba hing nong jai si no alam dai bu oirak tore myam jong to Enggak tahu sih, pengalam dari pung mari ini sih. Nangkan dapur ini pung mari tadi tahu nangkan dapur ini teman gak nih tuh macam aja deh kamu itu dengan sambilnya.